Akasbani Imphal Ngangbam Nganthoi na pau pazari ahanbada maruoiba pau Manipurgi yelhomi sing kananaba sarkarna laukhatliliba khongthang sing amadi kupna nainaragliba sing asi miyam puna yengminaba tangai fade haina Mukhya Mantri Nongthomam Birena phongdokhre. Science and Technology Mantri Thongam Biswajit na hairi scientist singna puthokpa anauba wakhalon amadi lausing kaya mipum khudingmakta khanghanba ngamlabadi miyamda kanagani. One District One Product haiba hiramda Sandelda Ginger Festival pangthokre. Pradhan Mantri Narendra Modi na Uttar Pradesh ki Prayagraj da ngasi lupa koti 5,500 na paikhatpa tongan ba saukhat thorangi project ya sangakhre amasung kendra na hairi English ngani tara hudokhiba PM Matru Bandana Yojana gi makhada beneficiary koti 3,50,000 da lupa koti 19,950 gi sanpham pikhre. Mukhya Mantri Nongthomam Biren hairi Manipurgi yelhomi sing kananaba sarkarna laukhalakliba khongthang sing amadi hiramasida sarkarna midyang sangliba simiyamna khangminaba mathau tai. Manipur Sarkar ki Tourism Vibhag ki midyang makhada Indigenous Peoples Forum Manipur na sinduna ngasi Kamjong Jila ki Sadongda Manipur Indigenous Peoples Cultural Exchange Festival haudokpagi thoromda saruk yaraduna Mukhya Mantri na hai maihoroldagi leminaraklaba yelho phurup sing punsinduna Manipur gi apunbagi saktam kanbagi yamna tangai fadaba phibam adu yaure. Manipur asi yelhomi singi lamdam amani hairaduna Sri Birena hai matam amada lamdam asigi lammaset ama phawba mangba yaroi haiduna aikhoigi ipa ipu singna thangten paiduna thauna phana ngaklambani. Sarkar asina su Manipur gi ngamkhai amadi yelhomi sing ngaknabagi damak chapsana thengnari. Aikhoisi minority tare khangaba demographical imbalance leide khangaba China da opium war ge dumaina ikhoida drugs sing leikoida lan dare khangaba bada khangdaba sarga sarkar bu siu hullaga ngang dagi tawuna masing yamadum tawri mut ki gadro bajati se kannana blangna bani khodi calculation kopna tawbiyo government gi record kopna yengbiyo hana khun gaya le ramadagi hujina khun gya sure hana jungle gaya le ramadagi hujina deforestation na jungle kaya ko e hana border list mi kaya le ramadagi hujina border list mi kaya yaure kari gi akhanna community emakhat da missing tapta na henkal laino atai da na henkal trimaram kari no kopna nei nabiyo. Mukhya Mantri na makhata na hai sarkar asina mayai kaba nisabu maru phangna manghanaba paikhalakliba khongthang asi tunggi mirol singi damaktani haibasi miyamna kauroidabani. Masing yamjadraba lamdam asigi yelho phurup sing asida singnaraklibi sing asibu mayoknanabagi damak sarkarna laukhalakliba khongthang sing kupna nainasi mangna hai yelho phurup singi khongul liba oina sarkar asina Go to Hills Mission haudoktuna ariba khubam sing thiraga semgat sagatpa haukhre. Handakta su Senapati Jila da Makhel Heritage Park saduna miyamda sinakre. Numit nini supna pangthokadaba festival asigi hiram asi Manipur United by Diversity haibasini. Ngasi haudokpagi tharomda Works Mantri Govindas Konthaujam, KFNPD Mantri Lesangthem Susindro Maitai, Transport Mantri Khasim Basum amadi tongan ba vibhag official sing saruk yakhi. Festival asida tongan ba phurup singi cultural program sing su pangthokli. Numit humni sathagadaba Manipur Science Congress 2023 Manipur University gi auditorium da ngasidagi haukhre. Ngasi haudokpagi tharomda saruk yaraduna Science and Technology Mantri Thongam Biswajit na hai miyoibana pamliba nungaiba punsi haibasi Science and Technology khaktana oithokhanba ngami. Science amsung technology siznaduna anuba polom kya puthokpa pamba naha singi oinadi ngasigi thawramasi yamna maruoiba thawram ama oiri. Mangna hai tejin humjin bagi thawk tawriba miyoi sing amadi scientist singi mapandagi aikhoina kanaba kya lauri makhoina puthokpa anauba wakhalon amadi lausing kaya asi mipum khudingmakta khanghanba ngamlabadi miyamda kanagani Sri Biswajit na hai. Manipur da su technologies ki akoi lei mayam se develop tawi tawriba technology mayam jing si aikhoina masigi yamna expressful oiba mawang amada chatragadi aikhoina tawi puna musing si arem ba loi mutagane ba science ki lamda koi se interest halaba technology ki lamda interest halaba adu taragadi akoi se koi chakhat ki lamjenda participation de yaw ba moy ham je ai achet thajabane. Thoromaduda Manipur University ki Vice Chancellor Professor Naurem Lokendra, University asigi hanagi Vice Chancellor Professor C Amuba, Dhanamanjuri University ki hanagi Vice Chancellor Professor N Rajmohan, Science and Technology Manipur ki Secretary
Hungyo Warsing amadi Mastek ki Director Dr. L. Minaketan saruk yaki. Paugi marak thatna tenba break ama. Nakung sipa phan badagi na sinus ki nungai taba khaunau nungai taba phan na ba expert care sangi Babina Hospital da aikogi expert ENT team na adom bungai zari consultant ENT surgeon Dr. S. Ragumani Singhana sagol sen thangza amadi nomaizing numit khudingi ayuk pung 10 dagi nungtil pung ama fauba skill expertise consultancy fanghalli Junior consultant Dr. Phairoijam Romi Balana ningthau ka badagi thangja numit pauba ayuk pung 10 dagi nungtil pung ahum adongi ENT gi anaba laying na bangai jari appointment amadi inquiry gi damak 6909390666 Babina Hospital Sajiwa Jail Road Lakpiu natraga online da www.babinahospital.com da changbiu adom na thazaba yaraba laying fangbiyu Babina Hospital, where hope meets compassion. Tabiriba pawasi akasbani Imphal lagini. ICAR Krishi Vigyan Kendra Sandel na sinduna Krishi Swarna Smridhi Wiki Makhadan Nongmagi oiba Ginger Festival ngasi ICAR KBK Sandel gi campus ta pangthokre. One District One Product haiba pandam da pangthokhiba Ginger Festival aduda Sandel Block amadi Sakpi Karong Block ki makhada leiba Farmer Society sing Self Help Group sing amadi tongan tongan ba khulgi lomi sing na makhoina puthokpa pothok sing utuna stall sing hangkhi loinana Lomi singda ningtham maru marang singsu yenthokhi. Thoromaduga mari lenana ICAR KBK Sandel gi head in charge Dr. Khumlo Levis na hai aikhoina sanariba sing asi Sandel jila gi oina one product one district one product ni maramaduna jila asigi sing thariba lomi singi damak festival asi pangthokpani mangna hai Sandel jila gi oina sing thaba lomi singi oina Sakpi Karong Block Farmer Shareholder Samayang Khai amadi Sandel Block dana Samakun Leiri. Janjatiya Gaurab Dibas ki saruk ama oina None Jila gi Gangluan Part 4 da ngasi Tribal Miyam da Public Health Care Service ki khudongchaba phanghanbagi matangda nongmagi oiba seminar ma pangthokre. Raijagi Tribal Affairs amasung Hills Tribal Research Institute na sinba seminar sigi pandamdi Tribal Miyam da Haksel gi lamda loksing pibani. Thoromaduda Chief Medical Officer None Dr. Z. Kamai Tribal Affairs and Hills ki Director Srimati Hana Kamai yauna akhang hikyana saruyakhi loinana Haksel gi lamda awareness camp amasu pangthokhi. Kendra gi Women and Child Development Mantraloy gi lamjing makhada District Administration Senapati na sinduna Sexual Harassment at Workplace Prevention Week ngasi jila asigi DC Conference Hall da pangthokre. Thoromaduda Senapati gi SDC na Internal Complaint Committee semba lamasida miyam da loksing pinaba workshop kaya pangthokpa C-Box portal hangbana singba kaya gi matang da wafang kaya phangdokhi loinana Senapati One Stop Center gi case worker na sexual harassment ka mari lenaba action gi matang da wangangkhi Kokomi Jiribam branch na sinduna Maira Paibi sing amadi atay CSO kaya na saruk yaduna nga si tongan-tongan ba dabi kaya taksinduna zila asigi Samu Punbi Community Hall da wakat may pamama pangthokre. Wakat may pamaduda mafang kangdana layriba Laisram Kamal Babu gilanglalang zil sakar na tubada puthok piyo. Jiribamgi Boro Bekrada nupi angang yaw na hatpada senaba sing phaduna miyam kang na sayrak piyo. Jiribam da afaspa thamjin ba yaning di haibana jingba kholaw kaya lawki. Amaromda Imphal West Jila gi Singjamai Waikhom Lekai da leba Kagwapat Multipurpose Cooperative Society gi General Secretary gi yumda bom thamjilamba bu yaning da phangdoktuna ngasi lamdam adong gi miyamna wakat mifam chathakre Kangpok Jila gi Nungdolan Nungsup Kharam Palen da ngarang ahing athengbada nungkin tharakpadagi National Highway number 37 Imphal Jiribam lambi da sathok sasin tawbada pung khara apanba pikhi Ekoi gi Paumi agui kamain hai Mafam aduda thabak suriba company gi miyoi singna sengdoklaba matung asi ayuk pung 8:30 adwaidagi mahausa gumgari sathok sasin tawba hauki English ngani kun manga phawda leba asidagi TV laina muthanabagi pandamda haukiba December 3 tagi hauraga numit chamani chupna sathagadaba TB elimination gi intensified campaign gi saruga mo oina ngasi Thobal jila gi DC office ta mifama mapang thokre mifama duda jila asigi deputy commissioner Ahanthem Subas Panchayati Raj Institution ki member sing urban local body ki mihu sing
National TB Eliminating Program gi Thawal gi District TB Officer, District Coordinator amasung CMO Thawal saruk yakhi. Integrated Child Development Services ICDS Lilong Project na sinduna Posan Bhi Parai Bhi gi matang da numi humni satharpa training program loisin bagi tharom amang asi Thawal jila gi Waikhom Community Hall pangthokre. Nupi angang singna masi oiba chinjak chaba amasung lairi laisu tambagi kanabagi matangda sathaba awareness campaign asida project asigi Anganwadi workers sama kunlom saruk yakhi. Ngasi loisinbagi tharomda ICDS Lilong Project ki Child Development Project Officer, Supervisor, Child Psychologist amadi staff singna wangangki. Regional Social Security Forum for Asia and the Pacific ki lemjaningai oiba manamari The Employees State Insurance Corporation ESIC da pirakle award sing adugi manungda Certificate of Merit with Special Mention for its innovative Action Appointment AAA+ mobile app amadi Occupational Accident and Disaster Management Sustainable Investment amadi System Resilience ta Certificate of Merit for Achievement ki manasing yauri. Manasing adu Saudi Arabia gi Riyadh ta pangthokiba manayan thokpagi tharamda ESIC gi Director General Ashok Kumar Singh da khusinarakpani. Scheduled Tribe Mahiroi Singhi Pre amasung Post Matric Scholarship 2024 gi damak online da form pisilapagi matam mathang thagi 15 phawba sangdokle. Rajya gi Directorate of Tribal Affairs and Hills ki serolam gi matungina Mahiroi Singna National Scholarship Portal NSP 2.0 gi khuthangda website www.scholarship.gov.in da thajilakna bahairi. All Manipur Recognized Private Schools Welfare Association sinduna tha sigi anidagi satharakhiba Common Question Pre-Board Exam asi loisinkhre. Exam Center sing the association gi mihusing satuna yangsinki. Sahi asigi aroiba lok adalat hayang Manipur gi leiriba District Court Complex khudingmakta pangthoklagani. Masida miyam na kanaba lobi ho haina Manipur State Legal Services Authority ki Member Secretary Alek Muibhana appeal tauri. Culture Mantraloy gi Eastern Zonal Cultural Center na sinba Sumang Lila Festival hayangdagi Imphal gi Palace Compound da leiba iboyai ma Sumang Lila sanglenda horagani. Festival asi Rajya gi Art and Culture Vibhag amadi Manipur State Sumang Lila Council na punna sinbani. Akashbani Imphal dagi paukta biri. Pradhanmantri Narendra Modi na Uttar Pradesh ki Prayagraj ta pangthokadaba Kumbh Mela gi mangoinana ngasi lupa koti 5,500 na paikhatpa tongan ba saukha thorangi project ya sangakre. Project sing asigi manungda Prayagraj ta sathok sasingi pambai phagarhanaba rail lambi amasung lambi thong yauri. Kendra na hairi English ni tara ta hudokhiba PM Matru Bandana Yojana gi makhada beneficiary koti 3,humphumari da lupa koti 19,900 Sanipanyangkhaimari gi senpham pikre. Haujik sanabagi pau Waikhom Chitradhani dagi. Humfutara Nepal Suba Santosh Trophy ki final round tha asigi 13 dagi Telangana gi Hyderabad ta horagani. Final round yaunabagi damak Manipur gi Santosh Trophy team ngarang Imphal thadokre. Mapal Suba MNCA Plate Tournament ki ngasi Khangabok Part 3 ki public ground da sanakiba match amada YACI School na SDC Laifam Khunabu wicket taret ta thoikre. Lairen Jam public ground da sanakiba atopa match amada Sedo Thamaiba na KSDO Kongpal bu wicket ahum da thoiki. Moijing public ground da MNCA Super Plate Tournament 2024 gi ngasi sanakiba match amada RCA Lilong na Force Ketrigau bu run Marifu Nepal da thoikre. Model Higher Secondary School amadi Oriental College ground da sanakiba tournament asigi atopa match amada YWC Langthabal na TCMDC Thongju bu run 25 da thoiki. Artificial Turf Ground Lamlong Thongkhong da hayengdagi sanaba hogadoriba Mari Suba Master Dr. M. Manauton Singh and M. Chandrasakhi Devi Memorial Football Championship 2024 gi official singi ming lauthokle. Match commissioner da S. James Kumar Singh, referee da K. Ranjit amadi ngakpigani, referee da K. Ajit amadi L. Priyo na oiragani haina All Manipur Football Association na thokpa cherol amana hairi. Nganthoi. Haujik aroibada maroiba pau amuhana Manipur gi yelhomi sing kananaba sarkar na laukhalakliba khongthang sing amadi kupna nainaragliba sing asi miyam puna yengminaba tangai fade haina Mukhya Mantri Nongthomam Biren na phongdokre.
Science and Technology Mantri Thongam Biswajit Hairi, scientist ang naputhokpa anawba wakhalon amadi lawsing kaya mipum khudimagta khanghanba ngamlabadi miyamda kanagani. One District One Product haiba hiramda Sandelda Ginger Festival pangthokre. Pradhan Mantri Narendra Modi na Uttar Pradesh ki Prayagraj da ngasi lupa koti 5,500 sangna paikhatpa tongan ba saukhat thorangi project kaya sangakre. Amasung Kendra na hairi English ngani tara-tareta hudokiba PM Matu Bandana Yojana gi makhada beneficiary koti 3,50,000 da lupa koti 19,950 gi sanpham pikre. Paulo Jare.